Churachandpur district ka lonariba buffer zone area da leiriba lawfam singda security ngaklaga lawyaiba hokre. Kumbi lamlongda dukan famduna leiba miyoy ama mahal regiment ki Casper dagi kapthorakpa nongmay maruna panbadagi sokre. United Front amasung Government of India anigi marakta nipanlak subo oina ngarang nakal anigi marakta political talk chathakre. Amadi wapung oiga issue kaya amadi nathaiduna thamlaga party politics sauduna mikhalgi campaign chathaduna leire haina RPI Athwale Manipur State Committee ki President Maheshwar Thaunaujam na haikre. ISCOM Manipuri pau mityeng tabiri ba pumna magpurok sana Sherman na taramok sa bagaloy na pung justify wagi maru ay pau sings adok na pijeri. Bishnupur District amasung Churachandpur District ka lonariba buffer zone yauna masigi manak nagpadalay riba lawfam singda ahenba security singna ngak senduna lawyaiba hokre. Lawfam sing adu chayol amaromgi mamangdagi hauna ningthina law munsilak labasu lawmi singna changbangamdana leikibani. Adubu Bishnupur gi DC Puja Ilangbamna chair lawduna marilainaba SP SDO OC amasung official sing yauna security review meeting pangthoklaba matungda mafam sing aduda ahenba force sing deploy tawduna lawfam sing adu lawyai thabak adu hauhankhibani lawmi singna lawfam singda lawyai ringaida tampak natraga chingi nakal animaktagi makhal amatagi ayetpa apanba sing piraktanaba ahenba security sing deploy tawkhiba asina maram oiraga buffer zone amasung masi manak nakpa mafam singda leiriba molfai tampak geljang molda pungchongjang bunglon amasung khausabung mafam singdagi lawfam singda lawmi sing pak sanna lawyai security ki maikai dagisto lawmi sing aduna lawfamda lawyai naba law khawringaida asoi angam thoktanaba mitkupna hum singna senabagi thabak chathari panbayabadi Haukiba October gi tang kunmari da Bishnupur dagi mini secretariat ki conference hall DC Bishnupur namifam mapu oiduna pangthokiba mifam amada mari leinariba security officers singda athuba matam amagi manungda lawmi singna makhoi gi lawfam singdu ningthina lawyaibe yanaba ahenba thabak sing paikhatnaba akanba instruction pikhibani. Kumbi Police Station gi manung channa leiba Kumbi lamlongda gari gi spare part yonba miyoy amangasi nongmay na makhongda panbadagi sokre laibak thiba thodok adu ngasi chawrakna numit yungba matong pung taranithoiga minute taramanga mukta bada Kumbi dagi wangu chatpa lambi paringi Kumbi lamlongda leiba thoi spare part koba spare part yonba dukan amada kairen fabi maning lekai dagi oinam ibomcha alias Bihari chahi nifuma thoi son of L oinam sana jawbana masagi dukanda leiringaida lambi paring asida Kumbi romdagi lakpa mahal regiment ki Kashpar dagi kapthorapa nongmay maruna ibomcha alias Bihari gi yet thangba mafaiganda pankhibani hairi khudak aduda army kangbu aduna Bishnupur district hospital da pukhatki hairi makhata na operation tawraba matungda nongmay maru adu lawthoklaba matong hospital dagi discharge tawrakri hairi thodok aduda hakthengna uhauba workshop tawba miyoy amana thodok adugi matangda wafam khara phongdorakibada amaromda thodok thokfam aduda Kumbi kairen fabi thanga lawai wangu sadangkhong amadi moirang khunaugi maira paibi singsu laktuna thodong adugi yaningdaba loinana thodok adugi matangda Kumbi dagi KH Jayana phongdorakibada ngasi thokliba thodok asi army na checksenba watpadagi thokhiba thodokni laibak fabadagi makhong yet thangbagi faiganda pankhibani ka hena mishi minadi yaukidre adubu laibak thidana siba thoklam labadi kari oigadagi army gi asigumba yamna careless oiba thawong asi leinga ki maikei dagi yengsil hanningi hairaduna matungda asigumba thodok sing amuk hanna thoktanaba tawbiyu
Jayana makha tana hai army ge site ge so makhoina soikhiba adu miyam da haijage haina CO na ima maira paibi singda hairapa leire aduna CO lakpa ngairi aduna army na makhoi ge cash per mathakta khinduna thamba nongmai asi praja miyam na ubada akiba tujungba faure aduna state asda leiriba central force singna cash per mathakta nongmai thangat laga chatliba asi care lohan janingi haina so mari leinaba singda appeal tawrakli Yari hari lupa sigi tukar nakanda auto workshop toraga leibani mahak se akhoi baro ga minute pranga aswa isida mai makhola mata gi na se thokun matam sida bihari bimadi manunda pa mi gi pa ton bagi pa ma gi pa leiba la ko mi mada pa pot le pi ge na mana tukar manunda leibani tukar manunda leiba sida akhoi na sonda tho yeng bajida di bullet proof ki mata tuda leiban padana nongmai magi adung matonu da mai khu ka bagi mami mai ui adung ubadi dei mana bihari ai jinamu inu bagi hojiki maru do nongmai ra kaino on da pa na male na maje fola thole ka ja ai yen kan da maji I thokana le me I thoka de gi soi da le ram ban pa ma di magi kokset ki phijina maji thori phijo laksal laga maji thanama ga inu chiphai mana ka chalaga mo gi officer do da ina haire saru jiki me gi pa thoki ba maru da song da mi ma pale aduna ampe yenga lao ana maji officer mo ya humri to lai lagre pi ai ne phi puli do mu esi lok tho na ma lok tho le oinam bihari hariba karen phabi mamang lekai degi nupa ma ngasi kumbi lamlong da army gi soigiba maruna nanthoaga paliba thodokse akhoi nungaitaba phongdok sari akhoi sigi matangda akhoina raja miyam sing se kari haina hingadoino akhoi so gyan tadre akhoi yam nungaite aduga si army na laiba pochida moina safety gi se moina open tawraga laisina kari maram gi no safety du close tawraga lapi baya dabra aduga sida kai gumba auto thamam taraga di raja kayam so amdoino aduga moina auto layam dabadagi ngasi amakhak laibak phabadagi yam ka henba so apandi oidre aduga riba so iba isina yam na ka henba thina so amma ba kai gumba shem bataraga na akhoi praja miyam se kari oigadage Jeliangrong Singhi Tonganba Demand ga mari leinana ngarang New Delhi da Jeliangrong United Front amasong Bharat Sarkar ani gi marakta Nipan Suba tangkak ki political talk chathakre mifamaduna athuba matamda masigi waroisen ama puraknaba khanaki hairi Jeliangrong United Front gi Information and Publicity Secretary Lois Ngangmaina ngarang chathakiba political talk aduga mari leinana thadorakiba cherol amada hairibana India government ki maikaidagi Jeliangrong miyam gi political right amasong khudong chadaba sing struggle ge history sing ningthina mayek sing na khangi loinana political talk asigi solution ama puraknabagi thabak tawnabagi apambasu phongdoraki political talk aduda nakal anima ki maikaidagi draft proposal sing adu share tawduna khannaki loinana issue asigi matangda marik chumba points sing yawba framework ama semnabagi matangda su khannanainaki matung tarakpada Jeliangrong singi leiriba solution asi athuba matamda luisinnaba mechanism ama puthoknaba madugi term amasong logic puthoknaba honabada mateng oigadawribani maram aduna Assam Manipur amasong Nagaland leiriba Jeliangrong miyamna hojik chathariba political talk asige waroisin ama puraknaba mapung faba cooperation PB baga loinana prayer tobiyu Jeliangrong miyamgi mapung faba support amasong cooperation na political talk asige process amasong progress sing he na khumang chawsen bangam gadawribani hairi Panbayabadi Jeliangrong Statehood Working Committee Resurgence of Jeliangrong People's Convention gi maikaidagi nakal ani na chathariba political talk asida miyamna mapung fana saugatnaba appeal tawba laikhrabani Manipur thugaina ba hotnabadi leptri mapung oiba issue kaya luisindana thamlaga party politics tawbagi matam natte haina RPI athwale Manipur State Committee gi President Maheshwar Thaunaujomna haikre wafam asing asi mahakna thadorakiba video release amada phongdokhibani video release asida mahakna makhata raduna matam sangna Manipur thugaina ba honarakwa kangbu amana makoigi MLA fawba yauna chap manaba agenda amada changsilli aikoigi di politician ni haina leiriba sing asina masage party politics na mangjil tharaga maru oiba issue na thairaga income lising ani supna kuntareta pangthokadaba mikhal gi campaign tawduna
amaga hunnaduna leiri hojik thengnariba maru oiba issue mayam asi loisinna honasi separate administration tanba kangbudi Delhi gi Jantar Mantar da makhoi gi khongjong amata oina changsilli aikoigi na vote ki campaign tawbagi mawongda asum chathaduna issue loina divert tawraga leiriba asi Manipur miyam gi apamba natte mapung oiba issue ama oiriba illegal immigrant ki issue asi koknanaba illegal immigrants sing asi khandopa ngamlabara maitai ST recommend tawrabara National Highway da free movement leirabara amadi IDP sing mayumda hanjil hanba ngamlabara masi tana tongan ba issue kaya amani leiriba issue kaya ase loisinaba honabagi mahutta mikhali campaign tawraga leiri amato oina punsinaba honabagi mahutta makhoi mashel hunnaduna aina fai aige party na fai haibagi campaign chathabagi mawong da lakpa asidi yamna laibak thibani masa gi takhanba amade masa gi party gi takhanba Manipur miyam gi di khandaba asina mapung oiba issue mayam asina thairaga leikhre masidi tasengna nungaite isa gi takhanba mina ayambu oikhiba tarabadi leibak asi kadom dano chatkadaba leibak asi kanana lamjingani vote miyam dagi apamba da pizasanu thok leba issue mayam asi amato oina punsillaga nainagi di khandana vote ki yenglaga party politics lomda mai onsinba asidi miyam na pamde miyam na pamlibadi aikhoi pumnamak amato oina punsillaga issue mayam asi loisinanaba chap manana hotnaminaduna haiki sigi mayam problem mayam se loina solve tawba ngamabra natraga on the process ta leibra sigi issue mayam se loina divert tawre hare kanda loina na thaikhraga leiriba political parties sing na politicians sing na ayamba isa gi party politics tawnara aga 2027 gi election da akoina mai pa ati adu tawgani ada tawgani haina chatharak laga issue mayam se loyan divert tawkhraga agenda mayam se loyan divert tawkhraga political party haibadi yekna basi kanano bo haibangam da political party mayam leiri hoji koi Manipur da amasu yana bachatpa isa gi party politics tawnaraga main issue main agenda se leiriba mayam se loyan divert tawraga anda election da focus tawbadawna 2027 gi election da focus tawbadawna sigum mayam se machoi tanaraga aina phai mana phatte aina phai hainaraga machet tanaraga da party politics tawnaraga anda main issue agenda mayam se loina divert tawkhraga anda akoi imalebak se leiriba akoi mayam se machet tanaraga hunaraga amana ma hunaraga unjanda bamkai hunaraga anda leiriba se tasengna nuwaijade lamdam ase aikhoi gini aikhoi lamdam asigi yelhomi ni haiduna leiriba aikhoina aigi oijaba apamba khara fangnanaba honabada aikhoi mashel gi marakta amana amabu ikai khumnadaba ushitnadaba kaya asina maram oiraga aikhoi gi yelhomi sing mutkhiba yabagi fibam da leire haina kumbi AC gi MLA S Premchandra na fongdorakli wafamase MLA local area development fund dagi saba ithai khunau kaithil da nauna saba market shed amadi ithai khunau gi IMCC club ki nauna saba gate MLA na miyam da khutsin nabagi thauram da fongdokibani MLA na hai aikhoi mashel amana amabo ikai khumnaraba aikhoi mashel punsin naduna tawba thabak amatta mai paktaba leite aduna aikhoi mashel amana tawba thabak amana respect tawbagi hainabi thamsi welcome to kumbi haina thariba mafam dagi wangu faubagi lambi yauna kumbi kendra gi manung da leiriba hana WBM laukraba lambi kaya ama yauna athubada kumjalishing ani kunmanga amadi kuntaruki program fonglakpada yauragani handaki nongju pantha yaudringaida kumbi AC gi manungda leiriba lambi thong pumnamak black topping tawnaba honari haiki S Premchandra na makhata na haikibada kumbi AC gi tongan ba mafam kayada afaba thaknaba toti ising kaya fanghankhre makhata na fanghaudaba kanna hojik semgat sagatliba water supply scheme kaya gisu loisinnaba honari mathang chahi kumjalishing ani kuntaru yaudringaida kumbi AC gi hojik semgatliba water supply kaya loisinduna Prezamiyam da afaba thaknaba ishing pinaba yamna kanna honari haiki Thauramadu Gram Panchayat ahum Wangu Borayangbi amadi Wangu Terakhong Gram Panchayat ki Hanagi Administrative Committee gi Chairman Singh Amom Kishorjit Thiam Romesh amadi Poshang Baleshwar Wangu Gram Panchayat ki Ward number 1 dagi
12 की मेंबरसिंग अमदी हानगी उपप्रधान एस मनीसनासु सरुक याखी अवंगु पार्किंग दगिना कोई संदंखोंगी तुरेन मपाल ताबा और मयाई लंबी हाइब तारे कोई तुरेन मपाल की राउंड पेंजे स्वाइन सेम गरे अदु मरक लंबी में किलोमीटर अमा खरा हेदो हेंजिंदा लाइहोबनी अदु मसु सोइदना हाइरिबा 25-26 की प्रोग्राम सी फोंगकपदा यावरगनी हाइबी थाजबदो मयामदाई थमजरे अदुना प्रोग्राम से फोंगकपगा थबक तो ओंथोकनबदो आई मयाम की नुंगाइनबा अमदी मयाम की वखलदा नुंगाइतबिसिंग अदो पोकनबा होनजगे हैना इमाम थमजरे Security Force na tha asigi tangku nipanda Churachandpur District ki Behyang Police Station na konba tarit suba AR gi checkpost ta achat awak sing check tawada drug lalonba miyoi ahum kani kilogram tarama toirom ga konana faraba miyoi sing adudi Churachandpur District ki Kanan Weng dagi thangkhang tang chahi kuntrago humdoi more ward number 9 dagi haujikna Churachandpur District ki tuibong da leiba limingthang atopaming El Khongsai chahi kuntramari amadi Churachandpur District ki K Niwang Faidagi Thangjalet atopaming Letnew chahi kuntramathoi makoi ahum dagi kani kilogram taramathoi amadi drug puthok pusin tawbada sijinnaba 2-wheeler ama fagat le hairi India ki ahanba Deputy Prime Minister amasong Home Minister oibiramba Iron Man of India hairaga khangnaba Sardar Vallabhbhai Patel gi chahi chamaga yankhai surakpa mapok kumon palam thauramga mari leinana leibak sinba thongna haukiba October 3 tagi hauraga December 3 fauba chathagadaba Sardar Elliot 150 Unity March Thobal District tasu hayengdagi haunaba darkar leiba pumnamak sem sabon loire haina Deputy Commissioner Thobal Hanna Kamaina Fongdokre ngasi nongthil mahaki conference hall da pangthokpa press conference amada Sardar Edred 150 Unity March District Level Committee gi Chairman oiriba Deputy Commissioner Hanna Kamaina hai tha ani chupna leibak sinba thungna chathagadaba Unity March campaign asigi saruk ama oina Thobal dasu hayeng ahanba oina District Police na sillaga mini marathon ama police headquarter dagi historical place Khongjom kheba ching fauba pangthokani aduga district asigi oina lakliba November kunda achoba Unity March amasu tongan ba miyoi kayana saruk yaduna Khongjom War Memorial Complex ta pangthoknaba sem sare Padayatra asi mai pa pangthoknaba honnabada district asigi mipung khuding makna mateng pangbiyo haina mahakna makhata na appeal tawki press conference aduda saruk yakhiba Mera Yuva Bharat Manipur gi director El Marjit nahai October 13 thoidagi November 15 fawbada district ki thakta pangthokadaba Padyatra asigi saruk amu oina district ki thakta mahairoi singi oiba essay competition debate seminar pangthoktuna Sardar Patel gi punshi mahakna India gi apunba shaktam sagatnaba hotnabada loramba thaudang singi maramda athoi ahen tanahangani masida natana street play na chingba uttuna miyamda Sardar Patel gi maramda awareness pi naba hotnagani masida natana inkhalakliba naharol sing yauna apunba Bharat amagi damak wasak lominaba nasha mukta Bharat ki wasak lominaba lamtu sengba fitness yoga and health camp na chingba pangthokani haiba wafam mahakna makhata na fongdoki ngasigi press conference aduda Sardar Edred 150 Unity March ki district level committee ge members sing Mera Yuva Thobal gi district youth officer W Paulina Wangshang BJP Thobal district ki president Y Kumarjit VP Sograpam Japan su saryaki Sardar at 150 gi maram oiraga connection with that akoi district administration nasu ngasai the meeting khamkre along with the relevant department various department yawe aduna hayeng digi hauga da program asida police department nasu hayeng se mini marathon haurani haye aduna akoina district administration side dagi various department da assign to be kre like essay competition debate competition se school colleges mayam da pangthokani pangthokpaduda JTO da akoina assign to kre aduga other department also sports ki department nasu moina fitness program so paikhat kani and unity march se akoi fix to kre fix to se khongjom da
adum hawrani khongjom digi kilometer khadi ekoi chatlani aduda participate tawningai college miyam NCC NSS khangde aduga local clubs miyam su yaragadi yawbi ningai ekoina appeal tawjari aduna thobal da leiba mi miyam sina participate tawbiyo coordination pbo cooperation pbo haibida ai haijage hayeng digi hawraga ekoina notify tawgani date se venue se adum notify tawrani accordingly we will issue the notification aduna mayam se especially youth mayam gi awareness se ekoi pining bane aduna youth mayam local youth mayam se participate tawbiyo hana haijage masigi tawsiki Sardar Vallabhbhai Patel gi ahamba deputy prime minister amadi home minister India gi mahaki contribution amadi mahakna India gi integrity singal nabagi lobby number pe mosi khangning nabagi saru kamoina mahaki jam yang pe suba mapu pumita masih digitally Minister of Youth Affairs and Sports Government of India Sri Mansukh Mandaviya ji na October 6 October 2025 the digitally launched the Thobal District के वांगखेम Assembly Constituency manungda leiba वांगखेम खुलगी वांगखेम Youth Club WYC की नौना सावा क्लब की शंगलेन ngasi Assembly Constituency asigi MLA su oiriba MPCC के President Kaisha Meghachandra na sangadu na miyam da kutsinakre loinana club asana linkhalakhiba chahi humfuni thoi mapung farak pagi mapok kumon thauram su pangthokre ngasi ge thauram aduda वांगखेम Assembly Constituency की MLA aduga MPCC की President Kaisha Meghachandra na athoiba mithunglen वांगखेम Youth Club की Advisor Khangembam thoiba maiteina thauram mapu aduga Padma Shri amasung Sangeet Natrak Awardee Kakching Tabam Sana Thoiba Sharma Thobal Jilla Parishad की अध्यक्षा खुंद्राकपम शोभा MSLK and Sons के Managing Partner Laishram Kadamjit Amadi Tongan Tongan local leaders sing Wangkhem Maira Paibi gi Luchingbi Singh na akhanaba mithunglen sing oina saryaki Club Shanglen adu sangaraduna MLA Kaisha Meghachandra na haikibada ngasi sangaduna miyam da khutsinariba club ki shanglen asi kendra gi chawkhat thaurang yaifa thaurang gi paikhatlakpa thabak singi manung channa mahaki MLA local areas development fund dagi lupa lakh tara rong kaithok laga mathol ani gi RCC da sabani laikai lamdam ama afaba khunai ama chawkhat pamai da purak pa haiba asi laikai lamdam adugi club ki chawraba thaudang lai hairaduna ngasi sangariba club asi ai isagi ni khanna sijin nabiduna maikei asomda afaba chawkhatpa lambiromda mangthana changsilakpa ngamnaba hotnabiyo haiki sangaba amadi mapokumon ge thoram aduga mari leinana ngasigi athoiba mitholena luchingduna saryakiba miyamna club adugi layoi khraba executive amasung atai members singe thawaina mapugi leikolda ingna chikna pothanaba minute ama tumina leptuna awabu su fongdoki ngasigi mithunglen singna club ki akoibada u chara kaya so thajan khibaga loinana nat ki oiba ishai thogal jagoi thang chungoi yannaba thang leiteng haiba thang tana chaiba kaya utuna miyam gi pukning chingsinki Youth Club की building ama nauna saraga yam da sinajabasi masi local area development fund gi lakh tara amu kaithoga exactly lakh tara amu kaithoga khoi sajabani masi gi si leiriba naharol sing club ki naharol sing yamna kuina sigi building je sana ba haiba adagi masina akoi gi library adagi lai su pa ba gi khot ba gi all yaure mathak su yaure aduga masi mathak sida laik pa ba khotpa library ki thabak tawba yagani masi ngasi lekai sigi halaman sing hana club thau kubiramba halaman sing amadi hoje club ki thau kubiriba office bearer sing mayam galoina ngasi haiba Wangkhem Youth Club ki building asi yam da ngasi sinajare Kunjan lishing ani sapna kulhumdoi me ahumdagi hauraga lamdam asida thoklak leba irang asina maram oiraga masagi mayum makai thadokduna relief camp singda changjafam loduna leiriba IDP ningol sing yauna tongan ba community gi ningol singi damak Federation of Civil Society Organization Fox Manipur na sinduna DM University gi campus ta ngasi chakawbagi thauram pangthokre thauram aduda Fox Manipur gi acting president BM Yaimasha
Universal Mothers Organization UMO की President M Sorojuni Leima, Manipur Kaithel Nupi Marup की Secretary L Mema, Presidency College Morbungi Lecture Dr. Khulakpam Sapana, Kabui Mothers Organization, Manipur के President Puiruna Kabui, Amadi, Women Wing KTOV की Secretary Huino Serto Komna Athoiba Mithunglen Singh Oina Saroyaki, Thauramadu Mari Lainana Fox, Manipur की Acting President BM Yai Mashahana Haikibada, Lamdam Asida Thoglakliba Irang Asina Maram Oiraga, IDP Ningol Kayana Chahi Ani Henna, Relief Camp Singda Awaba Kaya Nangduna Lakliba Asida, Fox ke Maikaidagi Makoigi Awabada Saru Yabaga Loinana, Manipur Apunbagi Shaktam Amma Sagat Nabagi Wakalonda, Kundamin Nariba Tongan Tonganba Community Singil Ningol Oibi Kaya Yauna, Aikoi Mashil Nungsi Chana na Hingmin Nasi Haibagi Wakalonda, Ngasigi Chako Bagi Tauram Asi Pangtokpani. Amaromda, Relief Camp Singda Lairiba IDP Sing Asibu Masamasagi Mayumda, Hanjil Hannaba Haiduna, Fox ke Mihut Singna Delhi da Chatuna, Ministry of Home Affairs ke Mafamda, Taksin Kibada Natana, Manipur ki Governor da Lamdam Asigi issue asi, Loisin Binaba Haina, Taksin Kiba Lakli, Loinana, Fox Amadi Masiga Chatminariba Lup Kayaga Punduna Atuba Matamda, Manipur da Hanagum Tangdu Laitaba Fibam Adu Hanjilak Naba Haiduna, Tabak Tauram Kaya Ama Chatanaba Hotnari Hainasu Mahakna Fongdoki. Masigi di Koina, Fox Yauna, Koi Dili, the Satana, Omla, Duga Manipura, Sanana. Ministry of Home Affairs Yagam and the Queen Tanje, Akana Taxin Lai, Duga, Luna, Nasisu Kogi, Lady Balinga Hadare, PR government state, Governor Unatana, Konatana, Manipur issues here, Tomatan the Lusulu, Aduga Sumnagi, Anumi Kapa, Leki Basina, permanent solution, Lagonate, Aduga, Lady Ba, Yamzi, Awabati, Haying Tokaya, Tokaya, Nataga, Madugi, solution lama, my permanent solution lama later when I play Masina, Wari, Federation of Civil Society, my Kidaki, Madugi, Waru Shilam, Nova, Taknava Yava, Yagominda, Lunana State, Leriva, Lingata, Yakan, Taxin Jerry, Aduna, with Sami Naziriba, Post, Sami Naziriba to Antoaba, for the Lupsi, Hadara, Sidaki, Manipur, assume permanent solution lama, Portnavy, Tanari, Aduga, different community type community में आंचो कोई का मुझे शादी लाना नहीं बगी वही बात कोई ना परिवर्तन शादी में कुछ हम सुख Manipur की ममिंग लेरबा scholar अमदी author अमस्तु ओइरीबी Manipur Women Wing Survivors Network and Global Alliance for Indigenous Peoples Gender Justice and Peace के founder director Bina Lakshmi Neprambu International Peace Bureau IPB की vice president ओइना खनख्रे Spain की Madrid ta chatliba tha asida pangthokiba IPB gi chahi ahum khudingi pangthokpa Triennial Assembly da IPB gi anoba governance structure ama sembagi process ta Manipur gi human rights activist Bina Lakshmi Neprambu ing kumja lishing ani kunmanga dagi kumja lishing ani kunipan fawbagi vice president oina khankibani hairi Government of the People's Republic of Nagaland GPRN gi President Q Chakuna ngarang thadораkiba cherol amada Major General Honrai Shang Sadangbo Lieutenant General Oina thagatpaga loinana Naga Army gi anoba Commander in Chief oiragani haina lauthokre cherol asena hai Lieutenant General Shadangna hojik Naga Army gi Chief oiriba General Anthony Nikhan Shimre na lakliba November gi tang 18 da Thabak hek potha khibaga numit asimaktadagi hauna Naga Army ke Commander in Chief oina thaupuragani Shadang nangasi fawbada Naga Nation amagi damakta laurakhiba thaudang sing adubu yenglaga Naga Army gi chatna kanglon gi makhada mahakpu Lieutenant General gi famda thagat khibaga loinana Naga Army gi Chief oina khankhibani Kanglaipak News Tengbang Loop KNTL na sinduna Donate Blood and Save Life haiba hiramda nongmagi oiba blood donation camp amangasi Imphal East ki porongpat da leiba Jenims ki blood bank ta pangthokre hairiba blood donation camp aduda KNTL gi General Secretary Saikhom AB Maitai Publicity Secretary Rose Maibam
Executive Member Devika Ningombam amadi Jita Wahengbam yauna maru oiba miyoy kayana saruk yaki ngasigi blood donation camp aduga mari leinana KNTL gi General Secretary Saikhom AB Maitay na haikibada lamdam asada leiriba miyoy sing anaba ama mayok narakpa matamda igi awatpa kaya leirakliba asida kharada oirabasu men khatnaba ngamgadra haibage wakhalonda ngasigi EP bage thauram asi pangthokpani haiki Hojik ay ngasagi pau amuk lobirasi ICAR Lamphel ki Agrometeorological Field Unit amfudagi pirakpa aying asagi report amagi matung inna ngasi Manipurda khwaidagi sabagi chang ase Celsius degree kontra dasmik mga oiki khwaidagi ingbagi chang na Celsius degree kun dasmik sino oiki nungshita yawba ising manilgi chang na ayukta chada marifudara mathoy amadi nungthilda na chada yangkhay mari oiki ngasi chukiba nongjugi chang na millimeter sino dasmik sinoni Hozi aroibada maru ibapau amukahanna. Bishnupur amasang Churachandpur district ka lonariba buffer zone area da leiriba lofam singda security ngaklaga loyaiba hokre. Kumbi lamlongda dukan famda na leiba miyoy ama mahal regiment ke dashboard dagi kapthorak pa nong may maru na panba dagi sokre. Jeliangrong United Front amasong Government of India anigi marakta nipanlag suba oina ngarang nakal anigi marakta political talk chathakre. Amadi mapung oiba issue kaya amadi nathaiduna thamlaga party politics tauduna mikhalge campaign chathaduna leire haina RPI athwa le Manipur State Committee ge President Maheshwar Thaungjom na haikre Pungjasi fawagi oinadi ISCOM na sandoksaba Manipuri pau matanga sida lojere makhataba pau kaya morom gidamak ISCOM mit yeng tadona leibiyo